BJP की MLA सिंगना येनबा लेतना चीफ मिनिस्टर ओइगदौरिबा मिवेदु पुथोकपा ngamdabadagi anauba lengak semba ngamdabagi maram oigadauri Manipur Legislative Assembly suspended animation thamduna hauzik president rule thamliba Manipurda anauba lenga ama November 15 phawbagi manungda semgani haikibadu oithoktabagi phibamda leigadauri anauba lenga ama semnabagi BJP ki MLA masing hendokna leirabasu semgadoriba lenga adugi lusingba haibadi chief minister oigadoriba miyedu yetnaba amata leitana khanba ngamdabadagi anauba lenga ama semba ngamdabagi maram oiri pausi asina tungan mafamdagi phangwa pawgi source matung inadi karigumba anauba lenga ama semba tarabasu mathang December gi ani suba sayolda oithokloba yahiri pawgi source asina makha taribadi hauzik anauba lenga ama semnaba honabada lakadoriba November 13 digi hauduna November 13 phawba numit 10 subna pangthokadoriba sangai festival asina achauba maram ama oiduna festival asi loiraba matungda anauba lenga ama sembagi thabak packet kani haina thajanari masigi mathak nauna semgadoriba lenga asigi lusingba haibadi chief minister oinabagi damak hanagi chief minister N Biren amadi speaker Thoksom Satyabrata ani lusingbu oinabagi yamna kanna thauri singnabagi phibamda leiri maduna ex minister N Biren sogatpa MLA sing adu speaker T Satyabrata bu sogatpa MLA sing haiduna ani thona khaidoktuna leiri masina maram oiduna BJP gi MLA singna amatu oina yanaba haibadi sogatpa lusingba ama puthokpa ngamdabadagi anauba lenga ama ngamdabagi phibam asi lakpani hairi pawgi source asina hai punama asigi mathakta anauba lenga ama semba matamda Kuki Jau MLA sing asisu achauba marama moiri Kuki Jau MLA sing asina nauna semgadoriba lenga asigi lusing oigani haiduna songthorakliba XCM Biren amadi speaker Satyabrata gi marakta karamba buk sagotkadagi haibasisu achauba marama moiri maduna Kuki Jau MLA singbu magi maikeida pusinanaba apunba lalong sing chathari hariba lalong asida mai pakpa misa aduna nauna semgadoriba lenga asigi lusingbu oirapa ya hainisu thajanari panmaya abadi BJP ki general secretary organization BL Santos amasum party asigi North East coordinator Dr. Samit Patrana Imphal da lakadaba nom watlingai gi numidang da hanagi chief minister N Biren amadi speaker Satyabrata gi yumna makoi bu sagatpa MLA sing punduna watana kiba laikhrabani maduna Samit Patra amadi BL Santos na Imphal thadoktu Delhi yaukraba matungna BJP gi lusingba singa wari sanaraga Manipur anauba lenga ama sembagi thabak pekhalakadra amadi pekhallaroidra haibadu khangmangani loinana khwairi gi maru oiribasi anauba lenga ama semba matamda BJP gi MLA singna punna saugatuna puthokpa lusingba ama leitaba sina achauba marama mu oiri hena supawgi source asina makhatari asumna su report taunari numit nini khongchata BL Santos Samit Patra Imphal thungkhri mifam pangtukri anauba lenga ama semnaba thabak hokre Satyabrata na CM oibada MLA ayama yanare haiba Bharatiya Janata Party BJP ki General Secretary BL Santos amasum North East in charge Samit Patra numinini gi khongchata ngar Imphal thunglakri BJP ki MLA sing party ki thapuba sing intellectual sing BJP ga satminariba party ki MLA amasum security advisor Kuldip Singha ga mathang naina mifam pangtukri party ki lusing ani laktuna mifam kya pangthorak libasi Manipur popular lenga ama laknaba thabak hawani athuba matamda lenga ama soidan laklagani haina miyam saruk yaki BJP ki spokesperson case ibomsa hanagi minister nongthomam Beren yauna MLA kyana phongtokri akaknaba likhunamagi matung ina BJP gi lairibe MLA singi marakta ayamba MLA na speaker Thoksam Satyabrata bu anova chief minister oihenanaba amatu ani yanaba lairi hadi ngarang ayuk pung 13 makhairam satpa matamda Imphal International Airport party asigi lusingba ani BL Santos amasum Samit Patra Imphal thunglakibani makoina thunglakibadura party asigi state president adhikari mayum Sarda Devi general secretary K Sarat Kumar amasum party asigi thapuba kyan makoi butaram okhi makoina Imphal Airport gi tholakpa matamda makoi gi khongsat asigi matangda amasum Manipur gi miyamna pamnariba anauba lenga amagi matangda pawmising hangkiba wohangi pakum amata piramdana airport gi hotel Imphal tamna satkibani BL Santos amadi Samit Patra na Chuchampura satuna BJP Kuki MLA sing unaduna wari sanakri numit humni gi khongchata ngarang Manipur thunglakhiba BJP gi National General Secretary Organization BL Santos amasum party asigi North East coordinator Dr. Samit Patra ngasi ayuk pung 8:30 taba matamda Imphal Airport gi helicopter da Chuchampura satuna mafam adugi BJP gi Kuki MLA sing amadi miyam unaduna wari sanakri hari makoi ani na Chuchampura
थोंगलबा मतमदा कोकी बीजेपी की MLA सिंह अमदी कोकी जौ सिविल सोसाइटी ऑर्गेनाइजेशन सिंगना हराव तराम ओखी मसिगी मतुंगदा चुचामपुर DC की ऑफिस पांगथोकपा मिफम अदुदा कोकी जौ MLA सिंह पार्टी की डिस्ट्रिक्ट कमिटी की मेंबर सिंह CSO सिंह की लुसिंग सिंह अमदी अतई अखंग अहि सिंह उनदुन वरी सनकी हैरी मसिगी मतुंगदा संबित पात्रा अमदी BL संतोष न चुचामपुर की सदर बबना भनबता हांगदोकलिब रिलीफ कैम्प संजफम लौदुना लैरिबा IDP सिंह उनदुना वरी बताइसनकी लोइनना रिलीफ कैम्प अदुदा लैरिबा पिकलिबा अंगांग सिंगसु उनकी लोइनना रिलीफ मटेरियल सिंगसु IDP सिंग खुसनकी हैरी मसिगी मतुंगदा चुचामपुरगी हेलीकॉप्टर दा ngasi nungthil thunglaba Imphal International Airport thunglaraba matungda kangpokpi amadi senapati district satuna MLA sing amadi maramgi civil society organization sing unaduna wari sanaki hari Manipur dagi tokhai tanba demand toriba Kuki MLA tara Yaodrabasu BJP na anauba lenga ama siamnaba khongthang sangsilakpa yai Saliba tha asigi aroiba phawar Manipur anauba lenga ama leibi yai sai asigi February 13 dagi thamlakliba President rule gi matam yaw loisilakpa loinana BJP na state asida lenga ama lehananaba sim sari haina pawmana hari panba yabadi sai asigi February 13 dagi thamlakliba President rule amadi sai asigi August 13 da tha taru amaga sangdoktuna lakibani paw asigi matungina national emergency natana President rule sahi amagi mathakta sangdokpa haibasi legally sumdaba maramna center ki maphamda Pambai laislakta bagoloidana Manipur hauji animated suspension na thamliba lenga asi hingat hanba natragana inau nauna assembly gi mikhal pangthokadra haibadu wanga moiri pawge lekhuna magi matu ina Manipur dagi tokhaina tanba demand tawriba Kuki MLA taras Yaodrabasu BJP na Manipur anoba lenga ama semnaba sangslakpa ye masigi manungsana naga gi MLA sing amadi NPP ga loinana lengak semnabigi masing leigani haina BJP na thajaba thamli Nakala maromda Bihar ki assembly mika loi ki baga loinana center da ladiba BJP ki lusingba singna Manipur da mai onsilaktuna state asida anauba lenga ama thambaromda mai onsilakpu yai haina thajanari amaromda Election Commission of India ki maikei digi su state asida hausi oidiba phiba masina mikhal pangthokpada khudong saroidaba lei haina phongdokli state asida emergency lakthokpa leitaba amadi ECI gi maikei digi su state asida mikhal pangthokpada khudong saroidaba kya leiba maramna center na Manipur lenga ama semna bo konarakani habigi sauna thajabadu lei hairi masigi khudam ama oina Bihar gi mikhal hek loikibaga BJP na center gi lusingba BL Santosh amadi Samit Patra anina Imphal thunglakhiba si state asigi political gi landscape asoba turning point ama oirabi hai haina supanari loinana Manipur gi hanagi Chief Minister N Berena sulusingba anigi handaki Manipur khongsat asi isam sama khongsat ama natti haina lengak siamaga mari leinana nakoinana phongdokpa lekhibani Junta lanmina wetland township ta leba khungang taret mai thadokri Myanmar gi Sagang region gi wetland township ki manungda leba mi taba khungang taret junta lanmi singna mai thadoktuna tangoi olan khreari Pausi ki matungina junta lanmina makhui ki mayokta leiba lalhauriba ethnic rebel singbu takthokpagi thaurangi makhada paksana landa sathaduna rebel singna lotun leiba khungang taret adu maina tumna thadokkiwen hari wetland township ki nungsup thangba saruk singda Myanmar junta lanmina sahi amarom military operation sathaba lepduraba matungda township aduda leiriba mafam sing ethnic group singna khudum jankibani wetland Information Network na handak Myanmar junta lanmina makhoi military operations sing chathaba horakhibagi taung sing adu leiba khungang sing aki tujungbaga loinana mafam adu thadoktu senakhri hairi Delhi blast DNA test tawbara Dr. Umar Un Nabi ni haiba khangmangam lei Delhi da Lal Kila manak thukiba car bomb blast ka mari leinana DNA test tawbara Dr. Umar Un Nabi Kashmir dagi Dr. Sini haiba khangmangam lei hairi Thaudo osi November 10 da Red Fort ka naknaba mafamda thokibani Thaudo odu miyoi 10 hena sikibani duga miyoi kyana sonkibani Dr. Umar na bomb pokhaibagi thaudo osi thoktingai gi minute 13 gi mamangda Hyundai i20 car adu leikibani Police na maki imung manungi miyoi singdagi DNA sample lokhalaba matung car adu da phangba haksanga test tawbada Dr. Umar Un Nabiga sanakibani masina haibadi Hyundai i20 thorakiba miyoi du Dr. Umar ni haiba proof tawre haina police ki source aman hairi haukiba hingda Imphal Jiri lambi da truck singdagi nampu da sel lokre driver sing furakre gari mingsel thugai rakre condemn tokre security ga loinana akan ba section thorang ga loinana Imphal Jiri bam lambi national highway number 37 da Imphal tamna mal purak gari ema
None Police Station Konba Mapamda, Kamduna Lady Trucksing the Masa Kangdava Singna, Laktuna Paisa, Kaikri, Pasapi Yadava drivers in Furakri, Gari Mixel to Guarakri. None Police Station give me a Makara Kamduna Lady Trucksing the Pasa Kayanba. Drivers in Puba Saiba Madi Gari Amada Tuanba, Taudopu All Manipur Road Transport Drivers and Motor Walkers Union Gimakedi Akan Mamong the Yaning the Papuntopi. Matau Ningtina Taudaba, None Police Station Gi Mari Lainaba, officials in Gimatata, Mari Lainaba Department Akan be action logo the Vanihana. Union Sigi, General Secretary, my mom Anil Meitei Natamaki. Labor Tiba Taudo, Narang Hinunga Matung Adwai that Hoki Benahidi. Ziribam Amadi, Kongsang Yauna Punagari, Samarum, Impaltamna, Akan Security Section Torangaluina, Impaltamna Tolapada, None Police Station and Naranung Tiladuaida, Tunki. Squad Torakiba Security Personnel Police Station Sida, Malpuba Gari Singadu Yauri Haina, report Tauraba Matunda, Gari Singadu Police Station Sikimi and Makara Numidang, Ama, Kamla Laki, Adobo, Narang Nongai Matunda, Masakang the Bamuikra. Karamada Laga, Kamduna Lady Gari Singadu driver Singing Namduna Pasha Kaibaraki. Pasapiu Yadav driver sing Fubagaluna, Gari Mixel to Waki, Masakang the Bamu Singaduna, Pasapiu Yadi Haiduna, Kongsang the Impaltam the Malpuduna, Lakpa truck MN07C4120 Gimixel to Waki. Taudo Mari Lena NZ Avenue the Labor All Manipur Road Transport Drivers and Motor Walkers Union Gi Officer, Permission Unabama, the Union Sigi General Secretary, my mom Anil Maitin High. Ngarang Nungaida, None Police Station Gi Manakta, Lamentu and Bakrana drivers in Puria Madi Gari Mixel to guide have a pow, Hek Pangboda, Union Gi Makedi Mari Never Police Station Ki officials sing a pow Pona Bonabada Madi, drivers in Mungakis in the Uhaina Bonabada, Fonamata Pabira Kidavasimak Yamanoiti. Home Department Amadi Manipulangana, drivers in Akan Security Web section Torang Loraga, Lambda Mashita Lady Bamiam, no more sang the Yadraba Polam Push luckily have the Lauri, Adubu, Tabo Oina di Pekataba, Highway the Tabaktori, but drivers in Masamaranai when Tadoko Tonga Sipamdi, Security personnel in the drivers in Mirai Bigitamangasi, drivers in the Furakani, Pashamun money, Gari Amount at 1 money. Driver Union Yoina, Panayam Noita Papi and the Balagas, Isterasi House Uriba Piba Miam Wana Riba si Kangna Van Towning, Tabak Lemning the Adu Security Yoeva, Sound Asweba Malayra si Manipurgi, Governorship Secretary Home Department Akan Mamiang Sangview, Marila Number Police Station Sikimata to Marila Nevision Akan Excel Love you, Taudosi Marila Number officials in the diet Pugada Van Hadi Ukrulgi, Mobile kept the Saluba, Muslim rider. Club ki member ani Kuki singna tamthina furak padegi like na kre Maranu midang pung tare rom tabada Ukul district ki Mawak kepta satluba Muslim rider club ki member ani litan maya daleba Sangkai Kuki kul Kuki singna tamthina furak padegi hospital like na kre karana nanthok tuna selakre Mapana Kuki singa tuna parba matung litan police sinara kre hari presta phangba paw gi source matung ina di Muslim rider club ki member kunthraga ni motorcycle taraga turuk ngarang ukul gi Molba kept the Satluraga Impal Tam Halakpi Lambi the Numidang Pung Tare Rom Tabada, Sankai Belist, Kuki Singna, Etedu Satrakibane, Sankai Haribu Kulasi, Litan Mayada Level Kuki Sing, Apiku Kulamani, Taudo Sigi Matana Hausi, yet Tangba Mako, take to the Zenims Hospital like an riba, Altap Husina, Fongdor Kibada, Mova kept the Halakpi Lambida, Rider Krat. Tung Tangna Lehobadagi, Litan Miyagi, Sankai Kul Yorok, Dukanama Hangdun Leramba, Dukanamagi Mamanga, Gari Kamdun Leki, Matamadu Kuki Gimio Kratrolaga, Mokoi Kadai Karito, Basalubano Hananki, Kuki Sing Hanglaki Baduda, Mokoi Muslim Rider Club member Singi, Nishadigi, Tapto una Lena Bigi Panam the Ukulgi, Molba kept the Salubani Hina Poganki, Adobo Mio Singaduna, Nihak Lerga, loudspeaker season Aduna, Mokoi Gueva Londa, Karigum Bakaralaki. Madugi matun yam la bamiam tulaktuna makhoi de saina kanduna masum nungna thomjinduna eteksa tharakibani thaudo odu da member khradina thuktura selaki makhoi anibuna tamthina fukibani mapon amabuna phajilaga thamki miyamgi mob aduna maram oiraga Muslim riders club ki members singna tonglakhiba gari cash amata thoki thaudo odu phajinduna thamkraba miyoi sing adubuna litan police station sinnarakibani hadi Thaudo oduga mari lainana press na phangba pawgi source amagi matungina di Kuki singna litan police station na sinarakraba biker mapanadu ngarano midang adumakta da litan police station ki personal sing amasum maha regiment ki kangmuna yangpok pi phawba aso engam yaudra thindorakhibani hadi atopa pawgi source amana di Muslim rider club ki mayo mapan phajinduna thamlaba matung
Sangkai Village Chairman amasung Kuki Civil Body singna makoibu wahang pong toki tungna makoibu litan police station sinarakhibani haidi BL Santos na Susampur Kuki MLA sing CSU lusing basungunakri Manipura miyam gi lengak January phawba lehangani haina MLA sing thajaba pirak lusing ba ani na Susampur district headquarter da Kuk laidingai da Kuki gi MLA amasung Kuki jau sing gi civil society organization sing gi lusing basing pung kaya marum phamina dun wari sanabadu MLA singna tongan ba ama CSO lusing basing gi oina tongan ama pangthoki mifam adura Manipur gi tangdu laitaba hanjin hanabagi wapum kaya marum khanaki haidi aduga MLA sing unabadu dana government ama thamna bo honarakpada makoi goeba aning ba apam kari no haiba hangki haidi masak maming takthok ningdaba MLA ama na pauksi sida hai Meitei Naga amasung Kuki gi MLA sing puna Delhi da yamna thuna kaurakani puna unaraba tungda aikoina Manipura lenga ama lingnanaba thaurang punamak yatkani thaurang asi handaki president rule gi matam haibadi February 13 gi mamang lusinbaga loinana popular government ama lingani Susampur dagi halaklaga senapati desu amuk satuna CSO lusingba sing amasum MLA singasu unaki hayeng mako impal thadokragani hari Manipur gi mafam kya da African swine fever gi lese sandurakli Manipur gi mafam ayamba da yumla yoknariba ok sa sanna sirakpagi maram haujikti khangmangamlakli Veterinary and Animal Husbandry Services na test taunaba thakiba sample ahum African swine fever positive oiri hana report tharakli Veterinary and Animal Husbandry Services ki Director RK Khogendrajina thadorakpa chirol amagi matungina African swine fever positive oiriba sample ahumadu Kaksing district ki Moirangthem Laikai Khamlangba Parengda leiba M Barun Kumar Kaksing Turel Wangba ward number 5 tig M Ramananda amasum Susampur district ki Kangbai village tagi Khaimong gi dagi phangkiba siba oksingni hariba laisat asi ok ti yamna sathiba laisani na khragari sibi gi sang yamna wangi adumainama laina asi miyoibadadi launaba ngamdi laisat asi lakshinanaba thabak lokhotpa hore haidinasu pausta makatana phongtoki Tentang nasumna member thamjage duga hausukoina di miam paus matang se lusinjarage masu makataba anoba update miam pun ngai mina sena channel siki makeri gi miang phum makatana thamjari makataba anoba update miam pun ngai mina si